Hꯧzik akhoi karang nahan kuki terrorist kuki asokpa sing adu laeng badu sab chaba makoi identification amadi makoi adu micham lana thagna terrorist haibadu khangdana mai laeng libusing adu sab chaba madugi pakum bio madi sab chaba legal chalo khalwaidana remista maitai sing amadi nagai chinau sing yauna punna kongjang jang dundina lengak tawang hangli masih aku ikut komiki singbat tim kerja sengkan dana cap capa pakum piga dabani nada badi moi singa dugi matakta chen logo dabani hai mana singba kaya ama aku gi miu sing sengkan dana kan nari wari sanari Maikai kaya sindagi sangchala kanda masih cap caba aku gi hoiba pakum sing longom mamatang lei adana maramaduna maikai kaya da usina rijalaga masih wahang cap jana hangadong nei natrabadi aku asi namjhallaga sum thamgidana aku gi lenghom mofam leitana aku si leibatai kuki gi leiriba singchina cap jana laing nabai damakta lengakna cap caba aku gi police forcing thambiri aduga akhoi national highway sing akhoi national highway sing sathok chasing yahan thambase masi chumibra khanbiu akhoi national highway chalalu aduga mokoi jungau kaisu gaide tobudubu nama to mi yeng dadi yeng bude masi fatte ana koi khanjai nama to mi yeng di yeng fatte matu matu kaga hat kebsing adugi pakum phangdringaida asokko militant mato mon khang da bising adu pusalang hom sila laing bai bisi masi lebang yam yabam thopra hai bisu miam khandabiu mayam pun support awam sangi nada taragadi akhoi lupna natragana mioi khujokra na to usradi miam no siloi mase koi puna lingjen manabam sangi natabadi masi lup khrana boiroi lup haibasidi miam gi damaktani amadi lup singa sibu singaga chapi ga do singdudi akhoi gi leiriba lebak miam ne da lebak miam sangsin biro paka tana koi live thajabase koi tokin jage maramdi masi yam nawhum nasi kitang nungai taba film sing yoksala kadare aduna miam section be komoi mathok tai hauji miam ga pun bagi pangal amadi thongna sing adum hum sida pun uthok minasi